Amaromda BJYM nangasi ayu Congress Bhawan Da Yeikhai Thinkhaibagi Thouwong Chatthakhibaga mari Leinana BJYM Manipur ki President Manohar Mayum Baris Sharma Robert Oinam Suresh Waikhom Tomthin Moirangcha Bimol Moirangthep Dexter Gurumayum amadi Thouwong aduda haktheknana saruk yakiba miyoi sing adugi mathakta chap chaba action launabagi damak city police ki officer in charge ta FIR ama LOUKHATNABA Manipur Pradesh Congress Committee na wakatkhre yamdaba Congress ki THOUMEE sing na ngasi Congress Bhawan Dagi MG Avenue da Leiba City Police Station tamna laklaga complaint adu pisinkhibani complaint adu da M Baris Sharmana luchingba kangbuna Congress Bhawan da namhaduna changlaktuna Yeikhai Thinkhaibagi Congress Bhawan bu mai thanaba hotnaba amadi miyamda aki akhang pokhanbata natana mafam aduda mathau tawduna leiriba state security singdasu kihan khanganki adugumba akan aring singbagi thawong asida chenaba miyoi singbu logi matung inna khudakta fagadabani haina complaint aduda panki MPCC General Secretary GTN na complaint adugi makha pona pungkun marigi manungda hairiba miyoi singi mathakta action laukhatrabadi BJYM gi THOUMEE singda para tambiba oina amadi police ki mathakta mari leinaba court ta thabak laukhatnaba thorang tawgani haiki Manohar Mayum Baris amasung mahaki kangbuna laakanda Congress office ta akai athoi tholaba mai thage tawraba amasung akhoi natto oidaba follow kaya ama lauramba aduda sunatana akhoi duty tawriba police ki arm personnel da keno tawba attack tawramba mi duty tawjari baduda chaina kandana khotna tawgi thong sing adubo akhoi Manipur Pradesh Congress Committee na masi ain gi oiba miem da ain gi oiba habang lokhat pinabay damagta city police ta akhoi wakatpa lakjabani